Nupising Khongoinariba Facebook page Kanglei Imagi Mathakta action Loukhatnaba MHRC na Khanghan Kray MSCW nasu mara laibasing action launaba taksilakle Manipuri Nupising maruwaina mitay Nupising ge photo kaya masa khangdana social media da thagatuna Khongoinariba Facebook page Kanglei Imagi Mathakta thabak Loukhatbinaba tharakiba complaint case amaga mari lainana Manipur Human Rights Commission MHRC na case ama lakhatuna Hairiba page asigi Mathakta Manipur ge DGP da thabak Loukhatbinaba yathang tawkhre Paw asina hai Manipur Human Rights Commission gi acting chairperson Khaidem Mani na thokiba proceeding order amagi matungin na complainant oidibana Mingsel Foundation gi president Jelina Asem amade respondent na Manipur ge DGP ne petition file tawrakiba Mingsel Foundation gi president Jelina Asem na palliba wafam de Kanglei Imagi kauba Facebook page asina masa khangdana nupi kaya gi photo social media da upload tawre Hairiba Facebook page asi chawrakna miyoi lising kunga mga rom member oire makoina nupi kaya gi photo sing amade video kaya thagatuna natay sadaba mawongda khananainaba amade comment pibana chingba tawi haire tasengna social media asi afaba maikeda sizinaduna amana amagi wakhalon mateng pangnaduna chawkhutpa lambida puraknabagi achauba platform amane asumna nupi singbu Khongoinaba ikaiba piba social media bu lana sizinaba haibasi laibak thibane Facebook page asi ain gi wangmada thabak tawi amade miyoi bagi hak khongoi nei haibase mayek sengle haike Facebook page asi miyoi ahumna admin oiduna sembani haibaga loinana lamdam asigi chamjaraba nupi kayagi photo thagatuna lana uhana bohona re masiga mari leinaba pause singda yaurakpaga loinana cyber crime police station gi officer in charge ta hiram masiga mari leinana complaint ama thangat ke Section 12 of the Protection of Human Rights Act 1993 gi makhada MHRC complaint case asi register tawbane MHRC gi order asina Manipur Police ki Director General da chayol ahum gi manung da paukhum piraknaba Khanghan khre complainant ga loinana masigi akupa marol yaurakpa cherol ama Manipur gi DGP da yahon khre chahi asi gi July gi chaichat taruk ki mamangda matik chaba lakhotpam thokpa thabak sing lakhotkadabani haina Khanghan khe makha taba thabak lakhotnabagi damak July gi chaichat taruk ta khanaragani haire Amaromda Manipuri nupi kayagi photo thagatuna Khongoinariba Facebook page Kanglei Imagi admin oiriba maralaibasing athubada action launaba DGP da Khanghan baga loinana thawong asi akanba mawongda condemn tawrakle vaccine kapadagi laikhide haibasingi matangda central government ki maikidagi sengdorakle covid vaccine kaplaba matungda hospital da laitaba khudingmak vaccine kaplubadagi sibani haibasi aranba paune vaccine kaplubana miyoi kaya laikhidre haina media khara da phonglak liba paw ase thajaningai oidaba mapung phadaba pawni haina Ministry of Health and Family Welfare na sengdorakle PIB gi paw amana hai media khara da phonglakiba report khara gi matungin na miyoi chamri ga marifuga nipan vaccine kap lubadagi laikhidre haina palle adubu hojik phawbada vaccination tawbagi masingdi crore kulhumdoi ga lak yankhai yaure maramaduna vaccine kapana maram oiduna miyoi kaya laikhidre haidiba paw ase mapung phadaba asengba chumba khangdana phongba paune covid manungda wakhal nungaina lainaba laingakna paikhatpa thorang psychological support amadi counseling service ki number sing pirakle covid manungda miyam wakhal nungaina lainaba amadi pukning hanthadana lainaba akhanghai singdagi psychological support amadi counseling service ki khudong chaba launaba Manipur lenga ki medical directorate na tele covid mental counseling helpline 104 hangdokraba matungda district psychological support team semkhre amadi district singi helpline singi number pirakle Directorate of Health Services ki director Dr. K Rajo Singh na thokpa office memorandum amada covid manungda miyamna phone gi khuthangda district wise oina psychological support loba yaragane number sing adude Churachandpur gi oina 76300 95244 Imphal West ki oina 8729 860137 Nonegi oina 9362 836606 Jiribam gi oina 9674 632 370 Tamenglong gi oina 9873 142 310 natraga 7085 910 611 Ukhrul gi oina 9863 555 815 Imphal East ki oina 9615 722 576 Thoubal gi oina 84159
8723 Chandel gi oina 87300 56150 natraga 81454646 natraga 7005 610 850 natraga 8837 2512 69 Senapati gi oina 9362 507 227 Bisnupur gi oina 94362712 38 Ferzol gi oina 9862 043 230 Kamjong gi oina 85889 370 69 natraga 7085 565508 Kaksing gi oina 7005 68098 natraga 7005 919 131 Tengnopal gi oina 9366 209 Kangpokpi gi oina 8259087099 da phone tawduna support loba yagani haire Pakistan da policemen singda free da burger pi dabage restaurant worker pumnamak phajin khre angak pathokdok amada Pakistan gi Lahore da laiba restaurant amada thokibane police officer group amana hairiba restaurant asida free da burger pi naba haibada yanadabadagi restaurant asigi worker taraga mapan phagat kibani haire masi micham miyamda police na sathaba ain na yadaba ngamme haibagi matawase masina ahan banati haina social media ge phambak oidiba Facebook ta Johnny and Zugnu haina mingthonba uploader asina phongdorokibani haire amaromda thogdok asida senariba police mapan adu suspend tawkhre haire thawna pharaba Russian ahumna angang ahumgi punsi kanbi khre mama mapa leitaba matam amada 3-story building amagi ka manungda mai chaglakpadagi angang ahum senthokpam khangdana leikhi tanja adu da miyam na makhoibu kananaba honabada means leikide mamai thangda thawna pharaba miyoi ahum thoglaktuna human sen semduna drain pipe ta kakhatuna angang sing aduge ka yongna sangchinki makhoina mathawna leina mai marakta leikraba angang sing adu kanbagi thabak adugi video sing social media da viral oikhi makhoi ahumna angang sing adu amamam to oina drain pipe aduda chen semduna ground floor tamna asoi angam yauduna kanbiba ngamkhibadagi miyamna makhoi ahumbu hero mingthol thonbi khre haide Manipur State COVID-19 gi update ta haukiba pungkun mari gi manungda miyoi chatret ka marifu manga nauna COVID-19 positive confirm oire miyoi chamri ga humudra ga tarukna laichet asidagi faduna discharge tawkhre miyoi nipan na laichet asidagi leikhidre laichet asigi apunba confirm case masing lising humpumathoi ga maudra ga taruk sukhre laichet asidagi faduna discharge tawkhraba apunba masing na lising yankhai mathoi sahum ga yankhai mari sukhre laichet asigi active case masing lising nipan ga chatret nifu mari ne laichet asidagi leikhidaba apunba masing chamapan ga maudra ga nipan sukhre laichet asigi recovery rate chada marifu mari dasmik sino manga ne